Ngasi nungtil phong kiba tungan ba paukse karagi collection miyam de kudol tamzige IM na piba license Paidrabdi National Highway Singda driver sing Gari Thou-Handre micham dagi hauraga angamba sing pauba haktheng na natraga nakoi na IM ki lona yadaba tax hulaga leire haiba nungtil paukse ki chipong ama oiriba Royal Kati dagi lakot charaga thamzage National Socialist Council of Nagaland Nscn-Im na piba license sakhang che paidaba miyoi amata National Highway Singda commercial vehicle sing thauba thingkhre anoba makalgi IM ki thorang asigi makada commercial Gari Thau-Ribasingna Government of People's Republic of Nagaland Ministry of Kilo Affairs haina maming thonba work permit haina thaba license makal ama paidaba yadre asigumba license asi chahi amagini chahi ama nagagi lamkhai manungda Gari Thaubugi magna lupa chonga tax tiali hairiba license makal asi puraktaba driver singdi IM ki makutta awaban nangi hairi pawasina makata na hai IM ki kangbuna National Highway animakta cheliba potchai puba truck sing oil tanker sing amasong bus na sing badagi tungan ba makal kaya gi maming thonduna extortion chathai makoina lona yadaba mongda lauriba extortion tax asigi manungda chahi gi oiba tax ama lawi commercial Gari Thau-Riba singna chahi gi tax asi IM da thi daba yade tax asi gari gi chawba pikpagi makha poli kangkhong tara nithoi gi mathakta panba singina chahi gi tax lupa lising taraga manga kangkhong taruk panba gari singina lupa lising nipan amasung kangkhong mari gi potchai puba gari singina lupa lising manga phawba lawi hairi chahi gi tax asigi mathakta gari gi khongsat amada godown tax haiba amasu lauri godown tax asidi gari sing aduna puragliba port ki makhal amasung gari chawba pikpagi makha poli gari amamam gi khongsat amukta lupa lising mari dagina lising tara phawba lawi yot puba gari singdi godown tax lupa lising tara khongsat amada thihali haina source asina IM da maral sirakli khwaidi ngakpa amana potchai launaba ihang hangna chatba truck singsu makhoi gi gate phawraga chatpagi ni haiduna lupa chonga lawi halakpasu lupa chonga thi daba yade hairi Imphal Dimapur lambi bu oiro Imphal Jiribam lambi bu oiro truck singda purakpa pot khudingmak lambi da IM gi tax thiram labani masida sunatana market gi pot leire hairaga yumta na purakliba adusu National Highway sing phawraga lakpanina IM ki chidaba yade madu thi dragadi gari amata lambi asida chatpa yade hairi driver khara na pause asida hai aikoina mapalam dagi leiraga Manipur da pusilakliba chana tangna badagi hauraga polam khudimak Nscn-Im gi tax jawbana maram oiraduna mitcham amadagi hauraga matik mayai leiba miyoi phawba Manipur da IM gi sakthak holi Assam da tilau ki ziyamada lupa kun piba matamda Manipur da lupa kuntraga manga pidiba asigi maru oiba maram lambida Nscn-Im gi tax pitok lamba du saksinanaba miyam da pot mamal hena yonbani aikoina kaithel da tilau kaya piribage amasung Assam da na kaya piribage haibadu nongmata nainade adubu chawrangna lupa tara dagina taraga manga phawbudi khenaba ui samna hairabada khulai paiba singi sakthak hunanaba khonabada lalonba singna potchai singi mamalda tainari amasung state asigi miyamdi marol thoktraba nungi muti gumna leplaga lainari Manipur da kanglukki irang thokraba tungdagi mitei singna loiramba commercial gari sing ayamba loishinkhre asum thamba yadabanina mapalamda yonthokiba natragana condemn tokthokibana ayamba oiri Manipur da dealer oina leiramba Manipur Golden Tribal Tata Motor Finance na chingba singsu ayamba mutkrabani punama asigi mathakta National Highway gi lambi sing asigi phibam ka hena soksilakpana maram oiraduna gari tayar ngayak leichana yaraktaba yauri hana ahanba tayar ama sinba duna khongsat taraga mathoirom chatpa yaramba du hojikti nipan phawu yaudre chalamba khongsat chu mayeng ta thrakle maduna maram oiraga gari loibana sinpa bairamba sing kangaunare khwaidagi hena khudungsa daba mayoknari ba asi driver sing hairi makatana ziri da angang ahum yauna micham taru hatkiba tha nipan haukrabasu NI na charset thagatpa ngamkidre charset thagalaknaba NI da high court na tha amagi matam pikre mamang sahi gi November da angang ahum yauna misam taruk jiribamta kuki jo khulai paiba singna pharaga tamchina menungsi yaudana hatkiba thodoki matangda National Investigation Agency NI na hojik phawba charset thagalakpa ngamdre high court na charset thagalaknabagi matam aroiba oina tha ama sangdokibaga loinana hairiba matam asi phawbagi manungda charset thagalaknaba khangankhre Soram Trikendrajit amadi atopa petitioner amana file Public Interest Litigation PIL number 18 of 2014 amadi miscellaneous case PIL number 28 of 2025 ki hearing chattaraba matungda court na wafam asi phongdokibani Chief Justice Kempaya Somasekar amadi Justice Ahantem Bimbol Singagi Division Bench amana hearing chattabada NI na thodok aduga mari leinana chattariba investigation gi matangda sil tawraba report ama pishinki report adu makhataba yathang phangdri phawba Registrar General gi custody da checksin na thamnaba court na yathang piki petitioner singi maikaida lepkiba
senior advocate K.H. Tarun Kumar na court ta hai kumja 2018 gi November taraga mathoida chahi nauriba angang ahum yauna micham taruk chingnaningai oiba maongda pharaga pukibani namit kharani leiraga mioi tarukmakki thawai yaudra hakchang sing Jiribam district ki Barak Turel dagi phangki maduna maram oiraga miyamna khushaunaba phongdoknarakpa maramna achumba wayel phanganba mathau tai thodok adugi matangda FIR ama register tawkibaga loinana case adu makata na chiganaba NI da sinaki adubu hauzik pawwa thodok adugi matangda charge sheet file torokpa laiki akaknaba matamgi manungda investigation chatharaga achumba wayel phanganbiyu haina petitioner gi mekaida lepkiba senior advocate Tarun Kumar na court thamki NI gi mekaida lepkiba deputy solicitor general of India K.H. Samarjit na hai investigation gi aroiba tangkak yoksilakle amasung charge sheet file taunaba thorang tauri haidi makha satarakpada pahalgam attack te yawba ama yauna maru oiba terrorist ahum hatkhre ISI ga mari leinaba kulai sing phangle miyoi manga phare haidi Jammu and Kashmir de kutoknaba ama da hatkiba terror attack te yawba ama yauna maru oiba terrorist ahungi lotpham madu camera da namaure picture adu da forest ki mafam amagi manung yamna changsilaga makhogi akoibada assault rifle kaya marunga loinana mongsong sing adu da terrorist sing gi haksang sing taduna leiba uli upambi sing gi marakta asoba asangba sit ama yanduna mathak kuppa adu uli madugi makada firol blanket sing plastic bag sing chinjak ama song plate na chingba paiduna leiba adu su ui security forcing na ngasi operation mahadev chatabada Srinagar manaki lirwa terrorist sing adu hat ki bani haina Indian Army na haiki makogi manungdagi Suleiman Kauba Laskar e Taiba terrorist amadi miyoi kunga taru hat ki ba Pahalgam terror attack adugi manungda yawba amasong mastermind aduni haina security forcing na hairi atopa terrorist ani adudi Abu Hamza amasong Yasir ni hairi kanna kamna bada terrorist ahum loishinkhre operation makha chathari haina anobo pogdum amada army na haiki report chingi matung ina intelligence ki paw amada yumpham oiraga security force na thabak laukhatki amasong harwan gi Murnan area da operation adu chathakibani tonganba singtha ningai oina maipakpa amada central agency singa kusam naraga Amritsar rural police na trans border smuggling network amada senaba myoi manga dagi yamlaba khulai sing recover tawkhre Amritsar rural gi senior superintendent of police Mandir Singana case adu da myoi manga phare khulai sing adu ISI sponsored terrorist element amaga mari leinaba Rana Kauba myoi amana tharakibani haiki AK series assault rifle ama marumogdra magazine ani globe pistol ani globe magazine Mari amasung lupa lak tadit lising yang kai pangle parab miyoi manga adudi Joban Goran Jasmart Sani amasung Sena Sani haidi makoi Kalier village ta karama dalakibani makoi digi kulai sing pangki gangster Jagu Bagwan Purayagi naknaba Napanderina kulai sing adu order tarokibani haina makoi na ahan bagi wang pong satabada pongdorakre wang pong satabada pongdorakre haina SSP Singana haiki BKI Babar Kalasa International Terrorist Element sing aduga Ranaga samdaramba yai haina aikoina chingnai Ranana drone gi kuthangda makoida khulai adu tharakkibani haina senior SP na haiki masigi mamang thangja nimitasu Amritsar police na drug smuggler mari phaki amasong heroin kg taruk recover tawki